Loyalam E-PAO tabi bakutimapu hitram susmitana namidangi officeri ahamda pantabi headline. Delhi bomb blast ki thawdota Leikhidaba Tharamlle Sukhre maral lebising athubada thidoknaba NIA sinakre. Senjau paiba kharana lamdam asigi fajakraba culture masak thiale haina iwalna phongdorakli. Sakhangdaba Meeyoi Singna Chuchampur gi Toibungda leiba SDO office mai Tharamlle. Delhi bomb blast ki thawdokta Leikhidaba Tharamlle Sukhre maral lebising athubada thidoknaba NIA sinakre. Haugiba chahi lisingani taramathoigi September the Delhi High Court ki wangmada bomb pokhaiduna misi mina thokiba thodok matung ngarang Delhigi itihasik oriba Red Fort mayada sakti leiraba bomb ama pokhaikiba ki thodok aduda Leikhidaba Meeyoi masing Tharamlle Sukhre asiba migi masing hengalakpa yari amaromda thodok aduda January sing athubada masak khangdoktuna chapchaba thabak lokhatuna bomb blast ki thodok adu NIA da thigana basinakre. Thodok asiga mari lenana security force na Dr. Umar Navi ki masena amasong manembo wahang pahang tauna pick up tawkre. Maragasida Union Home Minister Ami Sana bomb pokhai kibagi thodok aduda awang ba thakta thijena ba khangan kibaga loinana high level security review meeting pangthokre. Prime Minister nasu thodok adu akan mamong da condemn tawredana terrorist ki achauba khut yawramgani Haibgi chingnaba lei jenaba Meeyoi amata lemna tharoi haina phongdokre thodok asigi matangda Union Home Minister Ami Sana haikibada ngarang nomidang pung 3 lom tabada Delhigi Red Fort mayada khamna leiba I-20 car amada sakti leraba bomb adu pokhaikibani thodok aduda gari ahumari amangata thoki Meeyoi nipan na khudakta laikanaba nangdana leikhidre kaya amano asa open nanglei thodok aduga mari lenana forensic expert amasung security personnel singna akan mamonda thijinbagi thabak chathari thodok asiga mari lenana ngasi ayopung mapan rom tabada Union Home Minister Ami Sana chair loduna high level security review meeting pangthokre meeting aduda Intelligence Bureau gi chief Home Secretary Delhi Police Commissioner amadi hauji goriba phibam adu hakthengna thijileba security ki makok thongba kaya su yaukhi Senjau paiba kharana lamdam asigi fajakraba culture masak thihale haina iwalna phongdorakli. Lamdam asigi senjau paiba kharana luhongba amasung laigi thoramda tawroidaba amasung maring marangba thabak kaya torakpa asina lamdam asigi fajakraba culture bu masak thihale haina inak yokhapalop iolgi General Secretary M Dhananjoy ngasi Kwakaithal Bazar da leba IMSki mayai loisangda pangthokiba pawgi mifam amada phongdokre. Iolgi marueba thomi kaya yauna pangthokiba pawgi mifam aduda Dhananjoyna makhatana haikibada mangi matamda amukta tawkhidraba mongda lamdam asida luhongbagi thoramda kekakpa kundo lengba sanagi kundo yakshilakpa asina lamdam asigi fajakraba inatki oiba kaya asi masak thihale lairaba lebak ama oibada natana thokliba irang asina amukasu hena lamdam asigi islamic longi phibam asi ka hena sokchiliba matam asida mong marel tadaba thabak kaya asi lebak miyambu usit thawoidabani haina lawi maramaduna asingumba thabak asi lebak ki chanabi amasung miyamgi ihol khangna tawbiganu haidi SDO office mai Tharamlle Sakhangdaba Meeyoi kharana ngarang namidang pung 9 khara helakpada Chuchampur district ki Tuibongda leiba SDO office mai Tharamlle hari thodok asigi matangda press na phangba pawgi matung ina Sakhangdaba singna mai tharamba aduda office asida leiba IDP ki documents sing yauna office ki furniture sing amasung computer set ama maina chakre office asi thongnaw gi saruk singshu mai chakpa aduda yaukre hari amaromda thodok asiga mari lenana Chuchampur police na case ama lokhatuna thijinba hokre adubo hoju phawgi oina chenaba Meeyoi amata phaba punba ngamdri thodok adu Sakhangdaba Meeyoi 9 laklaga chatharam khibani hari panba yabadi haukiba chahi lisingani kolomdoigi me ahumgi irang asina haurakpa matamda kuki singna Chuchampur gi forest bit office mai thaduna office ki maru eba record kaya mai chakpa aduda yaukhrabani Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu KSO Chuchampur gi general election da thadau student association yauna lup mari yaukhidre KSO General Headquarter gi maikedi gi chaliba chahi lisangani kunmanga kunipan phawbugi oina KSO Chuchampur gi election ngasi pangthonaba thorang toriba asida thadau student association Didim Chin student association jo sangnangpong polpi
ZSC amasung Student Federation ni saruk yakhidri loinana loopsing asina makhoi members sing mikhal asida saruk yadanaba khudaki oiba chirol thadokduna khangangkhrai KSO Chuchampur election asida mari lenana KSO General Headquarter Election Commission Chuchampur gi maikidigi Gangte Student Organization Mar Students Organization Comrang Student Organization Mate Student Organization Chuchampur Khangtha Jun Paul TSQ KZP Mizo Jirlal Paul Manipur Siansin Paul P ZSQ Thado Student Association Chuchampur Tidim Chin Student Association Wi-Fi Students Association GHQ Amasung Zo Sangnaupa Poili P ZSQ digi mihut manga thoraknaba khangan kibani haibe mikhal asi ngasi ayu pung 12 digi horaga M Songai Community Hall da pangthokadabani hari KSO gi maike digi kuki gi leriba Meeyoi lupsing da mikhal saruk yadanaba khangan kiba adu ngasi khudaki oina Thado Student Association amasung JSP gi maike digi yamna kani yaning da phongdokladuna mikhal aduda association asigi mihut sing yawdanaba khangan krai Thado Student Association gi spokesperson Vicky Thado ngasi thadorokiba cherolamada haribena Thado asi kuki nate Thado Student Association asi maning makha tamba organization amani organization asi KSO kuki NP amasung masida affiliate toba body sing degi tongana leba body amani haina su phongdokhi Kakching lamkhai da lambi thingkibana miyam da chauna khudong cha daba mayok na hale Matam sangna sembidana laklaba National Highway 137A gi manung chaliba Kakching lamkhai dagi wabagai lamkhai phawbagi phibam soklaba lambi sembinaba Kakching gi tongan ba Civil Society Organization singna haukiba ahing nongya dagi kaukiba matam kaktaba banna Kakching District Headquarter da chauna khudong chadaba mayokna hale miyamna lambi thingbagi khongjang hek changsinba haukibaga lengakna nahan makai semdana lerkiba lambi asigi port hall sing men ba haukiba ahing nongya dagi kauba ban asina maram oiraga Kakching Thel Thonglon Magalone na district asida leriba school amadi college na chingba mahitam pham sing thonglona ki lambi asigi mafam kayada miyam thoraktuna tiar mai thaba galone na uwa faisinduna achat awok thingwagi thabak tak chathaki district police ki maikadigi pamdaba thodok thoktana ba mafam kayada cheksin thorang lokotki miyam na khongjang changsin ba hek haukibaga PWD gi officers sing laktuna port hall sing membagi thabak pakhatba horaki hari Technology ka hena sizinabana mental health ta akai batholok pa yai haina phongdorakli Advanced technology na ka hena sizinabana mental health ta akai ba pirak pa yaba maramna mafam matam chana sizinaba mathau tai haina Manipur University gi School of Mathematical and Physical Science ki din Professor Sumitra Phanjawam na phongdokrai University asigi Department of Psychology na sinduna Vice Chancellor gi court holder Technology and Mental Well-being habit team da numit nini chathagadaba national seminar hautopugi thoramda athoiba mithunglengi warol piraduna Professor Sumitra Phanjawam na wafam asi phondokhibani thoramadu da MU gi Department of Art Science ki Professor S Ibotombi amadi Tripura University ki Department of Psychology ki Professor Newton Kumar Thingujamna akhanaba mithung oina saruyaki Loyalam Manipur University ki School of Human and Environment Science ki din Professor S Jiwon Kumar Thoram apu oina saruyaki Professor Sumitra Phanjawamna makhatana haiki Advanced technology asika hena sizinarabadi miyoibada amangba kaya thogalaki hauziki matamda mobile phone ama pairaga internet samduna khangniba khudima khambigi khudong chaba phangle haina su phongdoki Manipur gi samilon gi phiba masida NK Sana jawbagi wakhalon mayek senglakli Manipur gi hauzik wariba samilon gi phiba masida lamyan ba NK Sana jawbagi wakhalon asi noma gi mayek sengba hengalakli maramaduna hauziki mirol asina lamyan ba NK Sana jawbagi wakhalon asi tung indona chalabadi aikhoi gi khunada awonba chakhotpa ma purakpa ngamgani haina UNLF ki chairman RK Megan phongdokrai Lamyan Basana Jauba Ningsing Thoram Lupna NK Sana Jauba Memorial Trust ki miyang makhada ngasi singzamai wangma torban Ketri lekai da pangthokiba NK Sana Jauba Leikhidaba gi Ningsing Thoram mari lenana RK Megena wapamasi phongdoladuna makhatana haikibada Leikhidaba Lamyan Basana Jauba achumba chatba hotna bakanba tungi asana miyang uba ngamba luchingba amani haina singthaki ngasigi thoram aduga mari lenana miyamna NK Sana Jauba gi kubamda leisukatuna ikai khomnaba utki Education gi mateng yaudrabadi ngasi uriba miyoiba khunai ka hena maning handuna chalamgani haina chan babu na phongdorakli
National Education Day 2025 ki thoram ngasi Dharamanjuri University ki Department of Education sinduna lecture program yauna GP Women's College Imphal da pangthokre. Education ki mateng yaudribade ngasi uriba Meeyoi khunai ka hena maning handuna chalamgani. Meeyoi bagi brain na wakhal khanba ngambagi chang asida artificial intelligence na nakal amaramda chaitheng kaya piri haina ngasi gi thoram asiga mari lenana wangangduna DMU ki Professor Wahengbam Chan babu na phongdokre. Oza amsung maheiroi kaya yauna college asigi library hall da pangthokpa thoram aduda DMU ki Vice Chancellor Professor Wahengbam Chan babu GP Women's College DMU ki Principal Professor N Rajan amadi School of Humanities DMU ki Dean Professor K Indramani na chingmana maru oiba mitunglen oina saru yakhi. Education as of AI haiba hiram da pangthokpa thoram aduda tongan tongamba wangang loisingna India ki ahanba Union Education Minister Maulana Abdul Khan Azad Ningsinghi. Thoranga mari lenana DMU ki Professor Wahengbam Chan babu na phongdokhibada education gi ni mateng yaudribade ngasi uriba Meeyoi ba khunai ka hena maning handuna chalamgani. Meeyoi ba ki punsida education gi mateng na hiram kudimakta ahongba purakli haiki. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Arubada maruiba pau amuka hane pizari. Delhi bomb blast ki thodokta Leikhidaba Tharamlle Sukhre maral lebising athubada thidoknaba NIA da sinakre. Senjau paba khurana lamdam asigi fajakraba culture masak thihale haina iolna phongdorakli. Sakhangdaba Meeyoi Singna Chuchampur gi Tebong da leba SDO office mai Tharamlle. Matang asida Loyalam E-PAO na namitangi pau bibil lezare tabiriba khutimapu amuka hana kurumjani.